ISTV News Bank Tabiru Punampo Taramosre Huzihan Murupo Lobisi Sangai Festival da Electricity Department na Lighting May Yona May Ngalhan Polam Sing Labida Lupa Lak Kungamanga Hena Sading Tori Housipo Sandono Pizre Housing Satariba Sangai Tourism Festival Sibu Masak Fazahnaba Amadi Miyamna Satok Sasin Tobuda Kudong Sanabagidama Electricity Department na Lighting May Yona May Ngalhan Polam Sing Labida Lupa Lak Kungamanga Hena Sading Tori Palace Compound Yona Infal Gi Maru Iba Mafam Singi May Ngalan Bagi Tabak Toriba Infal Electrical Division Number 1 Gi Executive Engineer T Ibo Chobot Singhana ISTV News Ga Unabada Fongdorakpada Infal Gi Maru Iba Lambi Ama Oiriba Kangla Park Paring Se Minister Gi Banglo Yauna Tourism Festival Gi Mapung Oiba Thorum Pangthokliba Hapta Kangjibu Gi Mafam Singda Thaliba Leiteng Gi Mai Sing Mental Headlight Amadi Halogen Light Sing Asi Manipuri Gi Leiba Fangdabana Kolkata Gi Leiduna Sizinabani Aeroplane ki bara yauna hauzik fawbagi oina lupa lak kunmanga henbagi pot leiduna sizina kre magna makhata na haikibada Sangai Tourism Festival asigi damakta Palace Compound ki tongan mafam singda KVA 400 ki transformer ama KVA 250 ki transformer ani punna transformer ahum nauna install tawki Karigumba Kudaki oina may laktaba tarabasu sizinanaba haiduna kilowatt chanigi generator ama KVA humfu humdoigi generator ama amadi KVA nimfugi generator ama punna generator ahum matam punnamakta may mulhandanaba sem saduna thamli haiki Sangai Festival asigi may gi apunba consumption asi kilowatt samri romtani masina atopa mafam singda may pibeda akaiba karisu thogande department asana Sangai Festival gi fangadoriba sanfam asidi sunatagi lupa lak ahum lising humdra romtani Tangai Fadana Miyam gi damakta amadi Manipur Sangai Festival gi damakta saruk yaba lakiba mapalam gi miyoy sing amadi Manipur gi hauzik oiriba security point of view asi yenglaga department na ka hena mai ngalhan bagi thabak asi paikhatpani haiki Hanadi koi pubo pudi siksu moi lot se koi gi kenone only 500 kVn pu ngam bani adubu kamai toge bu masi saurakpa koi 280 meter bu masangakpa adi 180 pangakpani na sangbu ode koi na ji mathakta thaliba metal halai mayam je voltage drop le regadi masi ngan bungam dabani na akoina mafam hum transformer hum khilli tawdu bo koina tongana Sangai Festival gi damta special for Sangai Festival kam yam chob transformer se 400 kVA ma 250 ani nasi load distribution nungai na gi damta ni maramdi transformer nakta lebe dudi adum mai se dum phajana ngane ba voltage drop le gi akoina ji thaliba lem sing asi metal highlight kowe machine lab khurgadi voltage drop lebini na darkness oidana mangwadra kasin koya sing keno togudra haina in particular koi honorable CM kan haijabane phajana ngalanji ko haidana adu maina tawi aduga koina tawbudi de koina masi khilaga 900 kVA gi khilaga su billing di only 500 kVA gi tawi aduga masi tawrakna bo hona bada ai koi 15 days mamang degi koi yam kan honari Lamangdong Kaitel Kiamba Sanglel Manakta Ngarang 6/8 Gorkha Regiment ki team amada Pokhailang Thaktuna Landa Khibadu PLA Special Work Group Amana Pangthokpani Haina RPF ki Department of Publicity ki Chief Bangkimna Thadrokpa Cherolaman Hairi Serola Sinamakatana India ki mathakta Ningtam Lanjang Sangsiliba PLA na Khulai Thaba Haibasidi Manipurna Ningtamba Phangdriba Makai Lepalekhiroi PLA na kaidongai dasu India ki lamlo lanmi singbu Asiana Thuanma Pamde Amadi PLA na Sangsiliba Lanasi Lebak Karambadagi Atopa Lebaki Lamkhai Lansinduna Landaro Vanate Manipur ki Ningtamba Mangkiba Mangan kiba India ki mathakta Ningtamba Hanjin Hanaba Satavalanjangni Lanasina India ki lamno lanmi amadi masigi Ezena Asiana Thorokpa matamda India government na daita lawjagadabani Landariba aduda mateng panglakiba miyam amasung landabada saruk yaruba Ningtam lanmi singbu PLA ki war office na thagatpa phongdoroli hauzik makhataba pau kyamrum laktungeda tenba break mutanomunasi break matungda taranum oksari Myanmar Masa K. Sundar Gopal Sarama Okpagi Torumama Ngasi MPP ki office ta fangtokre MPP ki conference hall pangtokiba Torumuda MPP ki president and Sovakiran Dr. N. Chandramani MPP ki spokesperson Nabasyam Yauna party ki lusimba kyana sarugaki party ki makaidagi Sundar Gopal da khudol pot piduna ikai khunaba utki Tharunga mari lenana MPP ki president Sovakirana Myanmar da leriba maitei singa lamdamasiga yamna naksin narakpagi tanjama lakle haiki
Dr. L. Sundramani nasu matamamada Manipur thadok Myanmar da khunda khraba maitai singa amuk unabagi tanja ama laklibasi afaba amani haiki Mandalay da leiriba Sundar Gopal Sharmana Mandalay na khwaidigi hena maitai singna khundari loinana maitai gi nat culture amadi sanabi kyasu mangandana bahonari hauji Myanmar da maitai gi population lising kunrom leiri masidagi hantarak loi haibigi thajaba lei haiki ningthou na khangde khoye socialist matam na maruwa na socialist matam jana koi mitai ma adur ma ne ozek matam de khoye democratic movement ma laglam ne na ko democracy country se woi rakla ba adubo khodak de khoi se mayama de phangdriya ba khudong sa ba se adubo on paper de khoi ning maning ya la lai son ya la ni wei se usi pa wo se khoi gi identity lo ko se khoi se hanagi khoi na aina mitei kate ana lo je ga ana de hangdiya semale de ai identity se khoi al de pona ina ha ya pona hindu ana ha ya ko adu khoi na pam ja wa de pona du na te pona se de brahman mo ha na Brahman it is a caste, not race. Thasigi tang kungamanga gi ayukta Andro Kendrugi MLA Syam Kumar gi quarter mamangda gari hura naba hondarami haibigi matangda pauxes singda phungdorkiba BM Adalat ki mapa BM Yai Masa haikibadu UPF ki president oiriba BM Yai Masa gi masanate ming manabani hairi lebang miyamna lana lobi danaba MSYC hiang thang tarahai club ki serolamana singdorale How's Paul Martana attend break amamukaluminexi. Breaking Matunda Amukusan Taramnoxeri. Agriculture Department gi miang makhada ngarianbam khunmanbi farmer na senduna ngasi lamsang kendrugi manung sana leiba ngarianbam Durga Lairembi mandafta ningthamgi maru marang sing amadi spear pump sing yanthokre Rashtriya Krishi Vikas Josna Imphal West ki makhada pangthokiba thoromatuda RKVY gi nodal officer S Ibomsa RKVY gi extension officer TS Tomba amadi Brajaminina thorongi maru iba myoi sing oina saruyakhi tawanga mari leinana khunmanbi farmer gi secretary ngarian Ongbi Safabi Devina Hakivada, Impal West ki Zagada Quaidi Sotariba Jaga Sida, Karadang Oirabasu, Mating Oinaba, Agriculture Department Kusam Narga, Program Sipang Topani Hike. Toilet guys, Kitang Impal West Agriculture, Zikatang Sakatu Watpa, the Gidi, some Central Lambilla, another Vanina Low, Royaganda, Punghang Hana Labasa, Masikitang, Paganabagi the Mukta, Lakaida, Manama Sing Taraga, Income Giahang, Matam Sida, Pasaki Dang Pangana. Imunganong matiyang oiba leiba ngamjadaba misingsisu aikoina angamba department gi side gi mogi damakta mateng pangbiraga makoigi nungaibada haitare no mayam nokminana bagi damakta istamateng pangna bai hona jaban Loisalakpada ngasigi muruba pau amukan pijri Sangai Festival da Electricity Department na leiteng mai yauna mai ngalhan na polam sing leibada lupa lak kungamanga hena sading tori ISTV News Mentabri Punong Po Amukana